India की Chief Justice P.R. Galvaina Union Law Ministry da ayuba cherol thaduna mahakna retired tawraba matungda Supreme Court ki judge ama oiba Justice Surya Khan ko India ki anova Chief Justice oina hapinaba haijakre. Miyamdagi senkai tungkai tawbagi mayokta security force na chatharakpa thiba humbagi thabak singda aina tingkraba tongan ba lalhawlup singge active cadre taruk fare. Amadi Manipuri television news anchor amadi host Chirom Jadumani masagi anaba amana maram oiraga ngasi leikidre mahak leikidabada amjo amadi EGM na awaba phongdorakle. ISCOM news ming tabiri puna buker hadadi bamna taramno okchari hujik pau sandok na pizare. India ki Chief Justice P.R. Bhushan Ramkrishna Galvaina Union Law Ministry da ayiba cherol ama thaduna mahakna handak lakliba November gitang kulhumdoida retired oiraba matungda Justice Surya Khan po India ki anova Chief Justice oina khanbinaba haijakre. Panbayabadi CJI Galvaina recommend tawriba Justice Surya Khan Inkumja listing ani tara mapan gi May 13 Supreme Court ki judge ama oina thagalakhibani. Mahakna Supreme Court ta leigadaba matam asi Inkumja listing ani 13 ki February 8 fawani. Maram aduna mahak pukarigumba India ki Chief Justice oina haplabadi mahakna India ki Chief Justice oina thau pugadaba matam ase chaurakna tha taramari rom hena oigadawribani. Justice Khan Inkumja listing amaga chamapan humfunithoi ki February 10 da Haryana ge Hisar da leiba middle class family amada pokhe. Inkumja listing amaga chamapan marfumari da Hisar da leiba government postgraduate college ge graduate loike loinana Rohtak ta leiba Maharishi Dayanand University dagi law da bachelor's degree fangke. Chahi asimaktadagi hauna mahak Hisar district court ta law practice tauba haurakhe. Inkumja lising amaga chamapan marfu mangada Punjab amadi Haryana ge high court ta hongduna makhatana law practice tauke. Madugi matungda Inkumja listing ani amagi March thada senior advocate oina thagatke. Tungda Haryana ge Advocate General ge famsu puramlaba matungda Inkumja listing ani mari ge January ge tang mapanda Punjab amadi Haryana High Court ge Permanent Chief Justice oina hafke. Masigi matungda Inkumja listing ani tarani panda Himachal Pradesh ge Chief Justice oiramlaba matungda Inkumja listing anita mapan gi May thada Supreme Court ki judge oirakhibani. Security force na ngarang chutakhiba thibuhumbagi thabak singda aina thingkraba tongan ba lalhawlup singge active cadre taruk fare. Security force ki kangbu amana ngarang Hairok Part 2 gi manung chanalaiba Khangarokta thibuhumbagi thabak chathabada RPF PLA ge active cadre ama faba ngamke. Farba miyoi adudi Khangarokta ge Brahmachari Mayum Ratan Kumar Sarma Atopaming Mangal Chahi Nifuhumdoine Numit Asimaktada Security Force Katopa Kangbu Amana Thaubal Police Station Konba Wangjingda Thibahumba Gitabak Chathabada KCPPWG gi Nupi Cadre ama faba ngamke. Faraba miyoi adudi Thanga Chingkha Laikai dege haujikna
Hairok Part 2 ge Thokchom Laikai da Leibi Haubizam Thoibi Devi Atopa Ming Chanu Chahi Kuntra Mangani Miyoi Asi Thobal District ki Tongan ba Mafam Singda Miyam Degi Sen Kai Thumkai Taubala Chenaba Misak Ni Hairi Miyoi Asidagi KCP PWG gi demand letter Yankai Mapan KCP PWG gi project secretary gi sil Aniyamade Atay Potlam Kya Fangle Hairi Amaromda Security Force ke Kangbu Amanangarang Imphal West District ke Wangoi Police Station na Konba Thongkhong Lakshmi Bazar da Chathakiba Thiba Humbagi Thabakta Pripa ki active cadre ani Fabangam ke Faraba Miyoi ani adudi Imphal West District ke Tof Upokpi Makhalai Kaidagi Longjam Yaifaba Angom Atopa Ming Nanau Chahi Kuntra Amade Bisnupur District ke Wangu Ahaluftage Oinam Hen Basing Chahi Kuntra Taretne Makoy ani Tampaki tungan ba mafum sing dalayba lengaki official sing Dr. Singh amade college sing yauna miyamda aki akhang pokhanduna sen khai thum khai tawbage ke sing da chenaba miyoi sing ni haire amade ngarang Kapchin district ke Hyanglam police station na konba Hyanglam therapy sak sekmai jinda chathakiba to ba operation amada KCP MFL ge cadre ani fabangam ke Farba Miyoi Singh adudi Hyanglam therapy shak tage Elangbam Lamyan Bamaitai Atopa Ming Abungcha Chahi Kunmapan Amade Sekmai Jin Mamang Laikai dagi Laishram Indrakumar Singh Chahi Kunmangane Makoyani Miyam dagi Sen Kai Thungkai Tawbada Chenaba Miyoi Singh ni haire Nakalamaromda Manipur Police ke Kangbu Amana ngarang Imphal West ke Wangu Police Station gi manung channa Thongkhong Lakshmi Bazar dage Senkhai Thumkhai Tawbaga Mari Leinana Fare Haiduna ngasige pauche amade electronic media da yauriba Imphal West ki Tof Upokpi Makha Laikai dagi Longjam Yaifaba Angom alias Nanau Chahi Kuntra amade Bisnupur District ke Wangu Ahaluftage Oinam Hen Ba Singh Chahi Kuntra Taret Kauba Miyoi Ani Asi People's Revolutionary Party of Kangleipak Pripak Amasung Masigi Lanmi Sangluf Red Army RA ga Karigumba Hiram Amatada Mari Laina de Hari Lona Thinkraba Laloluf Pripak ke Publicity Officer Department of Publicity and Propaganda Mangal Kuman na Kuyek Piduna Thadorakiba Sengdok Warul Amada Manipur Police ke Mahausadagi Hainaduna Laklaba Semjin Sajanba Pumlan Lalaba Chintibagi Hainabi Singado Nahona na Amok Mati Fonglakpani Haide Manipur gi miyam na thoidok hendok na pamnariba television news anchor amadi host Chirom Jadumani masagi anaba amana maram oiraga ngasi leikidre masagi chahi yankai sukre mahaki loinabi amade Sisu Nishta Niketan da class 7 tamlibi machanupi ama leihori panba yabadi Chirom Jadumani ge emung asi ikui dringai gi mamangda mahaki ahan bafang jaba machanupa ahal leikidabage firoi loikiba kuidriba awamaisa langliba matam amasuni ISTV amadi ISCOM da news anchor oiramlaba SKTV ge news anchor Chirom Jadumani Imphal West District ke Uripo Kangchup Road ta leiba Lamsangi Lamdeng Kunau dage Chirom Navadip Singh amade Laikhidrabi Chirom Ongbi Kulavati Devi ge mapari oina inkumja lising amaga chamapan humfutara mangada pokhe Chirom Jadumani na masagi chahi kun khara helakpadagi hauna Manipur ge electronic media da anchor ama oina miyamge mitna kong oiriba I paugi lamda leibak asiga chauba thaudang lauduna lakle Geography da MA loiraba matungda Model Higher Secondary School da lecture su oiramlaba Chirom Jadumani na oja ama oina Traditional Conservation System of Manipur Science Awareness amadi Environment Protection hariba Hiram Singda chahi tara manga henna laurakiba thaudang adubo Sakhang biduna inkumja lisingani kun marida World Culture and Environment Protection Commission na Mahakpo Honorary Doctorate Piduna Ikai Kumnaba Utke
Oja ama oibagi mathakta Mastech Science Forum Manipur amadi NYK na Tringbana Paikhatpa Science Awareness amadi atai project kaya da su saruk yarake loinana National Children's Science Congress ki makhada child scientist kaya bu puthok ngamkraba oja amasuni ISCOM media gi news anchor amadi ISCOM discussion time gi host oinasu achoba thodang kaya lauramba oja Jadumani na Laikidabada ISCOM Media Private Limited ki news staff amadi management ki maikaidagi thamoi sokna awaba phongdok chabaga loinana Laikidabagi imung manung gi awaba dasu saruk yajari अखोइना उगदबा माइ चरप बैकग्राउंड अमदी ममांगदा अखोइगी यामना भरंतरीली सीएमना वार्निंग तौबदगी खुनगी चीफ सिंह तोन तोनबा डिस्ट्रिक्ट सिंहदगी लागा अखोइ मधु अते अते मोगी सीएसओन सिंह सिंह लागा अखोइ ड्रग्स सिंह हाबदी पॉपिन सिंह बा अंदर का मई लेना भाई तारे पॉपिन सिंह बा थाबगी थबग सिंह तोहलरोय हाबने सम क्याम लेने Nakalamaromda All Manipur Working Journalist Union Amju Amade Editor Guilds Manipur EGM Anina SKTV ge News Anchor Oriba Chirom Jadumani Singna Manung Matam Chadana Laikidabada Awaba Fongdorakli Kumja Lisingamagan Humfutara Mangagi October Mangada Imphal West District ke Manung Chanba Lamdeng Kuno Lamsang Bajarda Pokiba Jadumani Mahaki Ing Tappa Amade Momonta Noktuna Laibak Laibagidamak Kangnei Mahag ISTV News ki news anchor oina media gi lamda khong thangjinba horake tungda ISCOM da chahi ani thabak tawram laba matungda haujik SKTV News ki news anchor oina firm asina hek haudorak padage ngasi fauba thabak tawram libani media gi lamda lairiba singna mahakna news broadcasting gi lamda lauramba thodang bu ningsingduna leihoragani Amju amadi EGM na Laikidrabagi imung manungna nanghoriba awabadasu saruk yabaga lonana mahaki thawaina ingna chikna pothaba oirasanu haina thawni jari haina Amjugi Publicity Secretary Jayalakshmi Thangjamna thadorakpa cherol amada fongdorakli National Program for Control of Blindness and Visual Impairment SSS National Health Mission Directorate of Health Service Manipur Amadi District Health Society Chandil Napun Senduna Love Your Eyes Haiba Timda Kuntaruk Rak Suba World Sight Day 2025 ki Thoram District Hospital Chandil da ngasipang tokre State ki thak ta pangthokpa Thoramadu Health Services ki Director Dr. N. Hemant Kuman Chief Medical Officer Chandil Dr. Joyshan Matthew Monsang Health Services ke Joint Director Dr. Y. Premchandra District Hospital Chandil ge Medical Superintendent Dr. Sarvum Sakchungna Athoiba Mithung Singoina Saruk Yake Thoramadda Health ke Director Dr. N. Hemant Kumarna Haikibada Mepung Kodingmak na Aikoigi Isagi Mid Ase Nungshiba Amachangi Haibase Artha Yamna Leiba Amani Miyamna Hospital gi OPD da Chetuna Tongan ba Anaba Singidi Layeng ba natraga check toba toina chatli adubu Isa na karimata nade normal ni haina khaliba mitsu suksoi shoidana check tokthok pigadabane Karigumba anaba yauram labade Dr. Tanabiduna Sokchilaba natraga nariba mit adu ngalingaida Kalausi Haike Health Director Dr. N. Hemant Kumarna Makhatarduna Haikibada District Hospital asida hana leiramba fibamdagi khara semdok sajin tauraga Multi Super Speciality Asia Hospital ama semgatliba asida Maru oina Trauma Center CT scan yauna component mari lehanlagani Hairiba sing ase Tringi District mangada paikhatkani haike Thoramaduga mari leinana Mega Free Eye and Cataract Screening Camp amaso pangtoke Free Eye Camp aduda anakpage mid soklaba ahal singda anoksulemna fangan kiloinana Cataract leiraba
ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯁꯛ ꯈꯪꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ National Program for Control of Blindness and Visual Impairment के State Nodal Officer Dr. Khoishnam Bikram yauna maruoiba miyoi kyana saruk yakhi Basically, the name of the IT gadgets, mobile, video game, etc. Still, I don't know how easy light pollution exposed over there. I give family members in Canada, I said, don't take his contact. We will get facility that to really with all. And the view, culture, the view, and the biggest specialist now, automatic of the home, the I said, already, like the candle in the Dunida. So I don't know, was he 26 World Sight Day in your eyes, I don't know. She finished upon at least I the guy said, I said, Torada, the was my said. So we are home in the sea, I will make you. I tell you, woman is something and then to the other. She says, my own Transgender social activist Malem Thongamgi Siling for Manipur Peace ke Khongchat ngasi numit kuntaruk ne Chanbada Bihar gi Buksarda Thungkre Mahakna UP ge voda hek lanthokpaga mangjonana ngaiduna leramlaba SI Harishankar Yadavna Luchingba Bihar State Police ke team amana mahakpu taramna oklaba matung mafam adadagi matik chaba security na ngakpi senbibaga loinana lakminnaraga bukzarge thunglakhe mahakna mafam aduda hek thungbaga Sri Adinath Akhara Temple da lai khurumki amasung mafam adugi akoibada leiba khunja kaya amagasu Hakthengna unabaga loinana Manipurda hojik oiriba fibam sing asigi matang dasu wari sanaki loinana Manipurda mahausagum santi hanjulaknaba honabada Bihar gi miyamnasu mateng pangbinaba haizakhe ningsing bayai Malem Thongamge Santi gi paujel puba khongchat ase Uttar Pradesh ke district taranithoi fauduna lakhiba matamnasu state adugi tungan ba district police sing yauna state adugi miyamnasu mahakpu taramna opkhibagi wafam laikhraba matung Bihar police na amuk makhatana mahakpu receive tawkhibani Hojik faubada mari leinaba authorities singi maikaidagi su mahakidamakta cooperation pibirakpada Malem Thongamnasu apenba fongdokhi Capacity building on integrated fish farming for livelihood generation haiba hiramda numit mangani chathagadaba training program ama ICAR Central Institute of Cold Water Fisheries and Research Nainital Uttarakhand Manipur Lengake Department of Fisheries Bishnupur District Milk Cooperative Limited oinamna kusamnaduna Sinduna Bishnupur District ke Manung Chanalaiba Oinam Awang Community Hall dangasi haudokre. Tauramada saruk yakiba Oinamgi fish farmer trainee singda nga machinjak amade nga machinjak so nga macha singsu yentoki loinana mai pak na nga yok nabage lairik amasu fongduna trainee singda yentoke. W.E. Vohol MCAs na Pongdokibada Manipurda Kundariba Mioi Furup Singhi Pokpadagi Siva Faubage Tabak Thorum Singda Nga Haibasi Yaudaba Yadaba Chinjak Amani Adubu Aikoige Matau Taba Nga Ase Aikoige Potok Oina Putokpa Ngamdana Lady Maramasina Nga Labada Mapada Paisakaya Chatuna Lady Haike Thoramadada Cooperative Societies Manipurgi Registrar W.E. Vohol MCs ICAR CICFR Vimtalge Principal Scientist and Head Dr. Suresh Chandra Vemulge Chairman Nongmaitem Devananda District Fisheries Office Bishnupur K. Dinesor Amadi ICAR CICFR Senior Scientist Dr. K.S. Victoriana Atoiba Mitunglen Singoin Sargyake Bishnupur Youth Physical Fitness Association BYPFA
Arambai Tengol, Lamangdong Bishnupur Unit, Live, Sebo Manipur, Indian Red Cross Society Bishnupur, District Branch Amadi, Vavina Speciality Hospital na Kusamnaraga Sinduna, Tola Taraba Singda Katoklaba I Haina Mingtonba, Nomagi Oiba Voluntary Blood Donation Camp, Come Awareness Campaign Ama Bishnupur Maninglaikai Community Hall da ngasi pangtokre. Thauramada Babina Speciality Hospital Blood Center gi Head Bijoy Kumar Yumnam, Arambai Tengol Lamangdong Bishnupur Unit ki Commander Amar Thaudam, IRCS Bishnupur District Branch ki Chairman Dr. Wahingbam Gulapi, Secretary Dr. H. Roman Amadi Atay, BYPFA gi Thomi Singh na saruk yaduna Voluntary Blood Donation Camp Come Awareness Campaign adu haudoke. Blood donation camp aduda nupa voluntary blood donor kuntaret na lem na I katke. Camp aduda Arambai Tengol Lamangdong gi Commander Amarna Fongdo kibada anaba ama yaurak pamatamda tola taraba myoy sing na I kap na bagi tibada awaba mayok na ba si mating pang na ba madi hospital singda I kap na bagi I awat pa labor sing mensin na ba mating oy na ba pandamda nga sige thauramasi pangthok pani. Miyam na su voluntary Thokpiraktuna EPBU amadi ige awat pasing mensin bada ay khoi khuding na thaudang lominarase haiki. Social Standard Club ke Yangkai Mari Suba Foundation Day gi Thauram ngarang khurai nandaibam laikai salangthong da leiba club asigi sanglen da pangthokre. Thauramada Success School ki Principal Dr. Shunil Devana Athoibam Mitung, Social Standard Club ki President Waikom Tarun Kumar Singh na Thaurammapu amadi Manipur Lenga ki Inspector CID Kaidem Rajen Khangan bana akanaba Mitung oina saruk yake. Foundation Day gamari lainana club asigi founder oiramba laikhidraba Singh mafamda minute ani 2 min na leiduna awaba fongdo kilona club asigi founder Singh dasu ikai khumna ba utke. Thauramgi saruk ama oina painting competition amasu pangthoke. Competition aduda punna mahairoi chamaga kunna tongan ba category marida saruk yake. Painting competition asida makok mathang takraba Singhda Thauramgi maru oiba Mitunglen Singna mana matum yen toktuna pukning thawatke. Lonana club asina koliba laikai asidagi sanaba haukibi AFC under 17 ge football player Jolan Nongmaitem, international footballer Samson Ahong Sambam amadi handball da national championship kayada saruk yaduna medal lorak pangam kraba sanaroi amadi ko Singda achamba khudol piduna ikai khumnabu utke. Porompat Police Station Sinduna ngasi layekpa tangdam naba ama Brighter Academy Kaikhuda pangthokre. Police Commemoration Numid 2025 ki mari leinana pangthokpa thauramada punna mahiroi chamaga yangkai na saruk yake thauramada ASI Amjad Khan amasung Porompat Police Station gi official sing na saruk yake makok mathang taraba mahiroi singda manamatum piduna ikai khumna basu utke. Haujek sanabagi pao amuk lominasi. Sepak Takraw Federations of India ge medang makada gawana yumbu oiraga chatliba tha asige kulhum doidagi hauduna chatharakliba Kuntra Manga Suba Senior National Sepak Takraw Championship ke ngasi sanakiba men's quarter event Manipur semi-final match ta mighty hauduna bronze medal loke. Championship asida Manipur na nupigi team amade regio event runners of take. Nupa kangluftana runners of amade heartline da masana ahum da lowangam ke. Chatliba tha sigi kunni thoi dagi hauraga Veranda chatharakliba ahum suba Asian Youth Games ke boxing masana Manipur gi boxer India gi mahut siliba boxer Lanchen bana quarter final bout Thailand gi boxer
Kamaribu point Mari Amada Maitiba Piduna semi-final changba ngamkre. Boxer asina games asida medal lawraktuna India gida natana lamdam asige mengchat purakpa ngamba oirasanu haina yaifa paujal pirakli. Manipur Horse Riding and Polo Association sinduna chotliba tha sigitara mapandagi hoduna knockout bestista team kuntra nipan saruk yaraga imphal gi mapal kangjoi-bungda chotharakliba kuntra nipan suba and Hajari amade Dr. N Tombi Polo Tournament ki ngasi sanakiba match singda Arvind Polo Club A Iroi Sembana Kurai Polo Club Po Panjal nipan ahumda maitiba PK Manipur Police Sport Club B Manipur Police na Luang Pokpa Polo Club Luang Sangbambu Panjal Taret Anida Maitiba PK Match Amadana ESCB Nongmaibungna KMM Riding School Singjamaibu Panjal Mapan Anida Maitiba PK Hojek aying asagi pau amuklo minase ICR Lampelpa ki Agro Meteorological Field Unit AMFU dagi pirakpa aying asagi report amagi matung inna ngasi Manipurda khwaidagi sabagi chang ase Celsius degree kunmapan dasmek nipanoi ke khwaidagi ingbagi chang na Celsius degree taramapan dasmek sino oike nungsita yauba ising manilgi chang na ayukta chada marfunipan amadi nungtilda na chada yang kaitaruk oike ngasi chukiba nungjugi chang na millimeter Sino dasmik sinoni. Aribada Maroyo Pawman Pizari. India Chief Justice DR Gavaina Union Law Ministry da ayiba cherol thaduna mahakna retired tawraba matungda Supreme Court ke judge ama oiriba Justice Surya Kant po India gi anoba Chief Justice oina hapina bahaijakre Miyam dagi sen khai thumkhai tawbagi mayokta security force na chatharakhiba thiba humbagi thabak singda aina thingkhaba tongan ba lalholup singge active cadre taruk fare Amadi Manipur ki television news anchor amadi host Chirom Jadumani masagi anaba amana maram oiraga ngasi leikidre mahak leikidaba da amju amadi EGM na awaba pungdurakli Hojik fawyo na di ISCOM news na pijaba Manipuri pau matangas talushin jare meng tabire punamapu amukahna krum jare